I थमजगे अदुगी मतंगदि आई मरुमना कुमको पाकुम याम फजबा आई जो दम येंगे मयाम के पिरे कमेंट सिंग जेको कोई दम कना तौना मरमदि प्रजा की वॉइस मैम जे खोन ngasi naina bata mathau tai ai khoin intellectual circle da natraga any social activist samoina natraga na koi yamba korong na koi gi executive director LHRM gi ne haina natraga koi shubula na anchor ne pongnang pong to su ya de praja myam gi opinion observation views myam ta da kale adugi pakum dai haijage smaina never follow a leader who is more in love with power than people have do madu ne ai khoin na khumjani ngi diko adai dai thamjage aduga politics is war without bloodshed but war is politics with bloodshed and mausidang haram ba pot swai da koi uji ningjang mathau tai manandi keno da democracy chapal lewak amadu mai thabagi right pibra akhona susampur da mini secretariat complex mai thagi ba DC complex mai thagi kamai thagi no adu tagade akhona Maharaja Singh na 1844 da 1815 da aham boina manipur pusile kuki na ko terrorist sing sathari ba lalong sing de ngasi politics ta makhanani thokna aina ngasai politics ki pota keno da war ga khena ba pi ba politics is war without bloodshed but war is politics with bloodshed ai ba hoji makoina war ne khoi thak sathari ba se anu war se thingna ba ngamda ba mayam ma ngasi manipur live si kari maram gi no hai ba matam da khoi government gi machineries myam ma government gi lady ba magi keno sing se chap chana political instruments sing sin ba ngam dri sin ba mathau tai ha bin chubla in thamjani se adana khoi gi early 1950s to 1960 ta khoi Myanmar da khoi war cha thau matam da ani chu face when ma khoi chi ngasai first phase da 1844 in 1850 bu pusala matung da admain pusala ki bani aduga ahum chu phase oina 8 August 1988 admaina 1988 pusala en hai aduga 2005 ta after informal ceasefire with Assam Rifle and Kuki militant group ta moist man Tokyo man jong chance ra mayam pusala ki aduga 2008 ta gi di ngasai gi chu haina government Manipur yauna sangiba aduga hojik aikoina government of Manipur na su assembly da warep on law kan da masi su je akoi praja miyam na advocate to godam ni na haiba pot gi tawna bu honor e pot se makhoi gi adugum ba kayan ba ek mayam do madugi pot to ni huji aina thamjani pot aduna hojik koina subla hygienic badi aikoina swai da tawan makhan gi lan lalong langjin mayam ma ngasi changchilak pa aduga aikoina ta sengna war gi type mayam nung da akoi Manipur da ngasi satari basi aikoina karamba makhal gi war ne haige do bino haiba bokta khangda pot ta akoi Manipur da hanadagi praja miyam na malenge miyam na witness oraga Manipur gumba Kashmir gumba khangna lakpada insurgency war of independence or war of liberation civil war haiba pot yaw da jo aida lakpada hujik si civil war like type situation ne ngasi Manipur lai basi masi thengna bada ado tagadi armed control and diplomacy da essential strategy for stopping war na makha yaw bodo swai da government of India Manipur state government na madugi keno si role si masi si address to hujik low khatpa mathau tarabra madugi ngasai gi absolute war na instrumental war haisira any pot not conflict mayam sing si lotion na hona bada masi gi pot mayam sing se masi to mathau tai aduna masi gi war mayam de khona ngasai cold war the colonial war proxy war range war mayam ama religious war adagi maduma mayam sing leiba mayam do madu swai da kautho kan da hoje ekoi Manipur da ekoi ngasai yam korong hapit pan ba hobi gre ekoi gi LR 1960 se masi gi si ekoi non local singna lamji leiba yai yade haibagi provision amta yaudabni aho mayam leiribni swai ne ekoi na ST restore to biro scheduled tribe ki status pangan biro land protection pangna ba si tongna baina mayam ama aduga ekoi gi ngak thok chaba yana baina haijarib se aduna ekoi matam ama ekoi British na sanar ba mayam ama British ki matam da su British colonial area matam su koi ILP uji haiba adagi ekoi sanar ko mayam ji madugi Eastern Bengal Frontier Regulation Act 1873 ma tuan ba ekoi loin mak ningjang wan da adu huji ekoi na NRC implement tongna ba hairak ba sumba mayam sing se adagi free movement regime tugarani lehlaroi hairak ba adagi fencing cow hairak ba ekoi gi total na ekoi gi borders in northeastern states da lady basi ekoi 1645 kilometers kumba gi ahoba leire Manipur changchele mayam se madugi part amani aduga Manipur khatang oina ngasi Manipur ga brahma ga tainai se 390 kilometers horaga leiba sigi leiba pot mayam se masung mayam sing se ekoi ngasi di mayong na bangam dan lakpa pot ni aduna sigi mayam sing se tawga ekoi wrong interpretation mayam ama interpretation de wahan dokan matam da yamna lan halaga di masi yamna kano to lan ba pot ama wahan thu oi bu matu lakani aduna ekoi na hauji ekoi na constitution of India na pidi ba ekoi gi Manipur gi di yangse article 371 si harasine ko madugi pot da ekoi kari yauri aduga article 371 A da kari yawi B da kari yawi ekoi huji yam kupna madugi pot to naina ba mathau ta bane aduga Manipur se 5 or 6 schedule da ju yaw da lam mani adra Manipur gi di magi schedule area or tribal area haiba pot 6 schedule gi pot to kamaina Manipur swai da smaina ekoi gi keno se sanaga doino adu taga di khona 5th schedule da ngasai gi article 244 clause 1 da piriba madugi provision
as to all administrative and control of scheduled area and scheduled tribe over area in 10 state madugi manungdasu manipur se madugi pot chandabani aduna 6 schedule gida article 244 clause 2 gida aduga and 275 clause 1 da administration of tribal area in the state of Assam, Meghalaya, Tripura and Mizoram only in a yawne sigi pot mayam yaw je koi manipur yaw tamne kamaina aikoi gi land production phangdoi no adu tagadi mapana gi sangchal aiba aikoi nga sai gi UN gi signatory ju of India oi UN signatory oi dirbe India se sei sa kai no ai kan da aikoi na refugee kano da Convention 1951 adu refugee protocol 1967 signatory oi da lewang ne India de aduna makoi refugee sing sigi foreigners sing sigi zagamada Manipur India da laibagi madu kano leite makoi loina deport togadabani adu ngarang nahan koi ngasi numit khregi mamang da manga time mamang da government of Manipur na maji initiative law kan da more rom da gi toroga helicopter nga puraga khara thadok na ba deport no to honra ko do madu nga ki oiba pot man bam ga praja myan mo si onbi no chap chana Manipur da laiba mayam sing changchal laiba thomjal lai mayam se ngasi displaced to holiba mayam ama adagi koi inmate mayam ama koi gi land general inmate mayam se kana na wahali no haibe se mayek seng ngasi oiraga laidi si ki settlement ama hana tawthokta aikoi na polling date ama announce torok pasdi aikoi da sengna yam nuai taba mayam ama aikoi da dum phawi aduna sigi posida mayam ama na ngasi dum aikoi da sengna haiga di aikoi gi lan loidragasu vote na maruni khallabra haiba lila ama sanadrobra Manipur da haina mayam na dum hainari aduna vote bolai chuba mayam gidi yening hunba thane na hujik launaragani haraunaraga leiramgani maramdi kaino na lewaki ni aduga hujikti aikoi gi yugi nataga juar gi khutpai sel walaroi aduna haiba gi asida dum iraknaraga thamba iramda mamanga si oida abnina yamna aruba potam boy aduna sumba polling date lawgmotanda iraknaraga leiriba selan leiraga chatpa yaba se aikoi yamba koro oida aikoi da lupa lakh ambis lakh tara pirus nang si bol thado haiba ke thadar ai apamba aningba botor amagi choice right chap chane exercise roga adum thadagi neba sumba mi khra masing hengatnaba ngasi de koina madu ekoina kano to mathau tai awareness people su mathau tai masi pibang ngamauda taragadi aikoi Manipur si kam thina handaba thakta legi gadi hai kanda aikoi nga sai mamang da haijagi bidneba aikoi gi never follow a leader who is more in love with power than people have a pot to masi ojik thi aikoi Manipur ayamana loina ma power paining ma pot mayam ma adugi pot la abanina aikoi nga si adumba April 19 amadi April 26th pangthoknen toriba aduga seju face se ani to pirak pasda ani da ahum thona yasal ek pot leire kan to buje swaida aikoi tawna iba aduga man ba lila drama man ba mayam koina ura iba pot mayam singsida aikoi the sing yam nuai ta amkati phawi adna copy paste what's mayam ama koi illegal immigrants singna chatharaga koi democracy da koi gi yelong magi athra lana halakba arigi koina makoina tawning dong motor po yabagi phibum da ayaba pirga thadok manba dum leiba sumba sings de koi yaragadi khara makai lepnaba ngasi gi lengak nasu masi hona bidaba taragadi koi ta sengna haragadi koi praja singi kaino sidi people sings de koi ta sengna haragadi kari hai tare jum amamba jaga amada dum namchalaga thamakanda anganba manba pin drop anganba mangan manba machet mag thadorok poduda dum punamak ngalagadra masi amama mayam se awaba mayam ko oldraina ngasai politicians singna thangdar iba pot matang se thangdar iba pot mayam se masai dum irak naga lang se thuraga leigani aduna aikoi tasengna harigadi aikoi hujikti aikoi haujiksi koina Times of India da wafam khara madu pallakan EVM gi matang da su khara mayam praja miyam gi da utkiba khara leidana ko mamang da adugi aranba asoiba mayam ama sumba mayam su aikoi tasengna harigadi hauji aikoina masi khanaba naina hobo mathau tai aduna Manipur State Election Commission gi aikoi gi election commission gi kano da mifam mayam pham kan da aikoi sina election code of conduct ki matang da su aikoi chap chana maji magi model code of conduct effectively immediately chanarani kana lauthoki ba aikoi march kun ana haibu tai aduga effective chanarani na kano gi election chief election commission of India haibu de main so muktai hoji gi 18 lok sabha election mari lena aduna masida prohibit government from making any new policy and decision haiba poni aduna marak sida adum tasengna harigadi kari haitare adum loan na thabak loksalakpa ale loan na kano hapamba debt packet toba adagi sumaina mayam ama dum chanai adi debt packet paisa kai thopa khotpa department mayam ama adum thengnagi da banate summa mayam sing se yadana ba mayam ama chap chap lok mayam ama se ekoina koi praja miyam na su madugi potu yahande ikamani yahaloi jige haiba posi koi huji dikhan mathau tai ekoina government ama leirabani aduga government sida ekoina thajaba pirabani haiba matamda thajaba pitho kan da ekoi gi lengak sasan jai manga gi ekoi sumaina thabiba poto jai manga du da ekoi ta sengna ekoi punamaki mompham oinaba ekoina yatpiba lambi oina yatlaga thamagadi ekoi ta sengna ipai pu sing haktaktagi ekoi gi the mokoina chalamba liklam mayam buk chatpa inbangam da bai mathakta ipai pu sing dugi mamai da amuba kali haitare amubu taishan badona thoga laigada bo thokthok mayam sing se ngasidi yam
थोए अदुना अखोई मणिपुर की ओइना दी अखोई इलेक्शन से हौजी की सिचुएशन सिदा burning present problems tadi अखोई मसी अखोई प्रजा मियामना अमतोइना लेमिनरकान मसे boycott तोथोबति चुमराइना खले election boycott तो बाहाबसे लोगे मियंगदा लानबा वाफम सिंग अखोइना nganगविसि यादे हाइबदे लेरम बयाई अदु अखोइना स्वाइदा article 19 clause 1 sub clause a की right to freedom of speech and expression do अखोइना सिन मतम द लान misuse तोगे हाइबि वाफम दनते but the term boycott तरकरी याउरी boycott सिकरी मरुंगिनो अखोइदा लेरिबा dependence सिकरीगिनो अखोइदा लेरिबा setback सिकरीनो अखोइना ngasi boycott तोंगबे वाकल लाइबा मरुम करीगिनो boycott means मदु थादजररोय थादरगुमसी अखोइ थोगुमजी हाइबा पोतुनी मसी याखाइबा थुगाइबा violence destructive nature नतबदा अखोइगी सबचाना मसी अखोइगी लवम तोबा अखोइगी peaceful ओइबा way दा peaceful ओइबा method दा अखोइगी पीरिबा मखोइगी constitution की provision मनुंग लेइबदा जगा खरना फजन निंथिजना सिनबा याना थंबा जगा खरदना protection safeguard फजन तोगदब जगा दन पीदरबा पोट अमा लाबनिना अखोइ तसेंना मणिपुर दी इंडिया की constitution सेनद्रिंगाइदा मसा की constitution लेजबा मसा की लेंगा चलाई जरम अदुगुंबा निंगतम लेजरम पोट अमा ओइरमी अदुबु अदुंबा merger agreement की मटुंग इन 1949 की मटुंग द इंडिया द merge तौरकांदा merger agreement की मनुंग द साइन तौनरगा याउरबा पोट पोक्ता निंथिजना परफॉर्म तौरगा अखोइगी राइट चिंगचे डिलीवर तोबुंगमदबा जगा अमा ओइना अखोइ ngasi मणिपुर द लेरे अदुना सिगी पोचदा सेंटर अमदि स्टेट अनिमकना ngasi प्रजा मियाम द अपंग सीबा अरुगा प्रजा मियाम द इथसेंगना उत चाइरगा थंबा पोतुदी अखोइ तसेंगना मई असाखपसे अखोइना उतना वाइना फीना कुइना कुपगा थंबु यारवै अदुम चाखलकनी हाबगी पोतो मसी अखोइ सेंटर अमदि स्टेट ना खंबिबम थोइ अदुना अखोइगी पॉलिटिकल माइनस लौनबा पॉलिटिकल पावर्स खर एक्सरसाइज औनो होनबदा तसेंगना प्रजा मियामगी ओइबा वाखलोन इहुल अमत्ता खंगदना थबक तौबो तारगदी अखोइ मणिपुर से ngasiदी अदुंबा मालेमगी चाखलम जेन मरकता ngasiजु मनिंग हनबा हौरे अमुकसु हेना मनिंग हल्लगनी हना आई लवी इवन फॉर एग्जांपल यंगो ngarang nahan huji chathariba 10 gi exam chathare masi mari lena den lobi ganu education su adum dakar oi haibadra ina kitan question jarake tawbuni manam di yengo 10 gi exam da grading oina khairagani aruga ta sengna satra singi makokta anxiety noaita ba pen da ba competition gi adum awaba leitana ba makoi grading system da ekoi baka haidoga first second third khalaro ga harak pot se competition yaudro pot di masi gi pot se exam da su first second third haibadu ta seng lari khona jarga leiba kangu da masi jo ningana ba pot moi masung mase ekoi manipur da atoba jaga torom bai malem gi jaga da su chakot pasing da aduga इंडिया की जगह अखोई मणिपुर से यौसलपसे अखोई तसेंगना मपुंग फाद्रिब पोट अमदा तसेंगना अखोइगी उपाल मपुंग फाद्रिबसे पिइंगाइददी सन्ना करिना हुइना हंगदोंगना एनी पोट अमना एक्सटर्नल फोर्स थिरेकबते काइबियोब मसागी मौ लेप्त्रिङै मतमददी मणिपुर सि तहुनजनिंगदबनी अदुगा मपुंग फारा मतम तौबोदी मपुंग फाइ उजि क्वालिटी एजुकेशन नते मणिपुर दा क्वांटिटी एजुकेशन ने मयाम अम लैबे कोइन उरगा लावगा लाक्से मरत मचु नुवाइतबम फावे अदु सुम मयाम सिद ओरदी अखोइ से फॉर एग्जांपल आई जाजु फुटबॉलर ने अखोइ सिसिमिन मयाम चही मयाम अम काउरमी यामना हाइवा हाइतबा इंटरनेशनल लेवल अखोइ छानबा चचरे अदु अखोइ नुजि फुटबॉल अमा कंपटीशन अमा तौरनी हारकांदा नोगी विनर रनर खल्लरोय अखोइ पुछाना सानरोय लाइव टीम मयाम से अदुगा नखोइ मयाम सानबगी मनाम हमदि सोइना पार्टिसिपेंट सादुगे पिरगे हाइ फिल्म दा लागदी अखोइ कंपटीशन दो ओनली द आइगा ताकोरोगि टीम सानरोबा आइगा सुरबुलागे टीम गाक सानरोबगी एक्साइटमेंट दु दि प्लेयर मोना फंगबे याय बट अदुबु कंपटीशन दा आइना ताकोरोगि टीम से आई टीम ने हेली ताकोरोगि टीम ने इंगोंदे हेनग्रे सुरबुलागे टीम ने हेनग्रे हाबदो खंगदबगी पोट अमा लागदी अखोइ होना जमन करिमत लैर ओय अदुगा होनानिंगबगी पोट हंदरकने लौई अदुना सिगुंबा कैबिनेट लौगिबा डिसीजन के से अखोइना होय छात्र की संस्थान मयाम सुलरी मखोन से मदु खलंगनी लाउगे खलंगनी लाउबो ओरम बे लेबाक से इशुन करन तो अदु लावन जनिंगी सुम मयाम द कंपटीशन द तसेंगना दुम चप चाना मोय कंपटीशन यावर कांदा मखोइ मकोक मथंग थाबा हाइबा पोट से थाइना ममांगै मतमदगी हौना दुम एनी साना खोनबदो ओरो लारिकी ओरो हिरम दो ओरो एनी पोट मसी चनरगा लाखे पोट नि मसी पोट मदी आई थुगाय हनिंग दे सिचु अदुना सुम मयाम सिंग अकाय तो मयाम मचेत मचेत मचा मचा सिंगदगी थोलक होरपजगी होरकांद मणिपुर की ओइना तक मालेम की ओइना अदुगुंबा चपचाना एखोइ कनो से एखोइगी जगह से एखोइगी फिदामा कनमंगमदना अहोब ngato ओइरइबा अकाय तो ngata थोलइबा नोंग नोंगि सोक्सलइबा नोंग काइथरइबा से सुंबा मचेत मचेत काइथरखिबा मचेत मचेत होरपदगी सो दुम ओइगने न खल्ली अदुम तसेंगना लेवाकिनी लारिकिनी नत्रगा समाज किनी नत्रगा एनी पोट अमगिनी होनजबा मयाम अमसु मांग होनजबा सिंगदुदा पुनिंग थोगत पिदबदगी निंगहन्नदना अदुम मदुन नल्लकांदा निंगबा काइना अदुम लैगिबा मयाम अम यावदबा नते अदु सुम मयाम सिंगसे निंगबा काइदनबगिदमक्ता अखोइना हाइजनिंगबदी सेंगना हारगदी लैवाकी मपी मपाने न मयाम लैरबा सो कॉल इलेक्टेड रिप्रेजेंटेटिव सिंग इलेक्टेड मेंबर सिंगना करिगुंबा लमदम मसिगी नत्रगा मखोइगी अदुगुंबा प्रिविलेज सोकपने हाइगदि प्रिविलेज सोलागदि मदु फर्स्ट प्रायोरिटी से करिनो ओइगनी हाइबा पोट मसागी मॉरल रेस्पॉन्सिबिलिटी लोबो ngमगद्रिबसे अखोइना वेल एजुकेटेड पर्सन नत्रगाना लाइसु यावबा
larik hairagasu laishu yaudrdi yaroi educated illiterate and tam tawjarido larik haitragasu laishu yaw mayam ama ngasi laiwaki oba mihut laiwak miyamgi adugumba lusinggadru kangu singja mathau tai aduna education system arugi any election gi port matam swai lakpasidi sector anisdadi ekhoni yamna sector in oibu wafum nati khandoga choi choi joga jina priority bi wanda adu priority pi gadaba khwai top priority na thanggadaba education sector election gi matam madade election amadi voter singi madugi marta laidagadaba mari voting voter singi right aduga election ki lepidi ba kangu singna voter singda sit tawdaba aduga taseng haigadi minam daba aduga makhoi gi manifesto singje nga ka fajana ba lan sakhi gadaba pot mayam ama madugi pot mayam singdo madu tawidana ba madu aju ka appeal tawjage aduga lairiba issue singsi thaidokina ba divert tawna ba polling dates announce torupase manipur gonadi oigadra haibagi signal lay aduga aikoi swaida ngasidi narco terrorist singna illegal immigrant singna so called aina haijaba habitual liars mayam singsina minai macha mayam kana tam tawi masi akanba wahidi waido isagi londadi masi kashu nuaitaba taba mo regasu adu english ki phajaba londaga haigadi yam phajaba waina dum minai macha tam taw handokhu jai koi yam kana kanu oijadabnina english haijadabnina haib tare madu ai haijar roi isagi londa haijabani aduna sumba minai na mapu saningba minai machana masida lamji kallakanda mapu mayam hana mapu tanthonu honabado kaidongoida mangbo oiroi mangphau naroi yaragadi khut thangatpi hauro thangatpi ba hauriba ngasigi kuki khungakpa mayam ama local volunteer mayam amna ngasi lan capture roige na khoina lan kapaga aikoi bu thousand birbe injan biriba civil society organization gi leaders mayam ama aikoi bu tawir mayam singdana taseng na gari nungni phajaba tonga leiba yung kai nongai leiba khoina apum sakhara pijal aganda lan kapalaga thamai khoi masi ekna ba taba kaina wakhal tara ibse tamna taseng na miyoi bagi wakhal chenba hui hangdongi natraga wild animal singi haib tare aduga lamaki sa sanna chenga da wakhal chendaba migi wakhal chenba kangbu singti mana toruba aranba mistake to masana realization adum lakani ngasi lakpa hurusinga aduna bhab tabi horo bhab taraba mayam singni matung ilaga chain tawbiro natraga phajana hando kana tangdule ta punsi manipur je hala matungda election poll date lauthokpa announce tawda election ga ningthi sana nakhoi adum mada injal laga thogjal laga ga nakhoi bu aranba mafamda makhoi na se nungai na AC room da phammaga nungai ba charaga natra mapan gi atopa state sing da nungai leiraganda nakhoi na swaida morak nangchang morakta aikhoi gi da sena khulai phailaga na thwai kubak ta hapakanda buffer zone kan jul authopiraga thammaga nongoi puka ta khanba na sabu so dum miyam gi dum tin sifam oiba lukha kom ohen gi phimda leiba poto masa masa khandara ganda mayam chingado ngasi bhab taraba na khoina lusinga ganda ta sengna haigadi both side animakta ngasi ungkhatnaga leibado aikhoi mitei community gi khulngakpa aruga ta sengna local volunteer mayam ama leibak nungsibu mayam na ka sengna changjal laga mai thaba khut thaba mi hatpadi kaidongoi da hauni thajade hauju hauramoi hoi mayam chamada karan duran toba amani yarok paisdi noida chawni ko yawni adubu noida di chamada 99% na madugi wakhal chel leibado ngasi na khoi khara parsis khara thola kanda ta sengna ngasi khut thangala kana khoi yaroi haba poto amuk hana na khoi du changuranu aro changdaba na khoi dagi example or kana manipur se ta sengna hagadi illegal immigrants narco terrorists aruga drug mafia cartel dol mayam ge makutta na khoi leite na khoi na chagi life to principle magi makha da hingi manipur gi apun magi saktam manipur gi kunai thugaina ba na khoi yaude haba poto yaudana landana ekoi lambi ma chatke tawre hori chumthok chare haba gi tanja do lobi horo haina ai gi ani shu rang gi aroi bane shum ai thamjaki